CM Khemchand hayeng Guwahati da kuki jo council ki mihutsing unagadouri. Manipur da ing tapa phibam ama lehenbagi pandam da hayeng Chief Minister Yumnam Khemchand na kuki jo gi member singa Guwahati gi mifam amada unagadouri. Guwahati da wari sananabagi damak Chief Minister gi secretary Nailenthang Telen na kuki jo council gi chairman Heli Yangthang Thangleta haukiba March 13 cherol ama ikre. Cherol aduda Chief Minister ga kuki jo council ki member singa una sihaina phongdokli. Maki bawjelasi kuki jo council ki member sing da su khangan baga loinena status de ing tapa masung mahausa gi phibam da amuk hanjilaknaba wari sanasi haina su phongdokli. Maraga sida ngasi Impal gi new civil secretary ta Chief Minister Yumnam Khemchand na chair loduna law and order gi matang da awangwa thaki mifam ama pangthokre. Mifam aduda status gi chief secretary PK Goel DGP Rajiv amasung security advisor Kuldip Singha saruk yaki. Asiguma mifam asi anoba lengak ama laklaba matungda khwaidagi ihana pangthokpa mifam oigani. Mifam adugi matangda fangwa pauna hai ing tapa phibam hanjun handuna Manipur gi mafam pumnamakta saukhat thorang paikatnabagi matangda mapung oina khanaki.